नहीं आ पा रहा है। क्या कुकी के लिए नहीं आ पा रहा है। ये बंद मालूम नहीं आपको? मालूम है ना बंद? मालूम है, फिर भी इसका काम कर रहे हैं ना हम, इसीलिए वो बोल रहा है वो चीज नहीं है। ठीक है, ये सब निकल, कपड़ा है तो सब निकल, जो सामान रखो राइट जाओ। फिर वो सब तालाब क्या पूछे भाई बोलो नहीं तो कपड़ा ये क्या 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 कपड़ा क्या ये कपड़ा है हैं? ये कपड़ा है क्यों क्यों झूठ बोल रहे हैं? मारो मेरे को पकड़ के रखो। तो ये क्या ये कपड़ा है ये कपड़ा है ये दिखाओ का है बोल रहा है कि ये कपड़ा है सुखा की लेने के लिए खा रहे हैं ना आप? हाँ सुखा की लेने के लिए खा रहे हैं ना किस चाहिए समझ उधर जाओ तो सब बोले अरे खोसमय पर लेता हम ना ठीक है पानो सही था अच्छा बात हो गया वो पैकेट आले है वो बोले तो फिर भी दे दो जाओ ना वाओ नाइस टी शर्ट कोई मुंह ये सदा Ngashi ngahaki mamangda sarong ayuki pung taramathui mukta pamatamda Khonsa Khulnaga Belesta Maralizadraba Kundaleta Dunaliba Mui Singda attack tor Kairibasi KNFP ga Loinana Lyron by Free Level Villager Singa Pulakanda Satarampa Yai Hana Haribi Imbus Satarampa Yahena Taznadi Hariba Taudosi Tazanariba Palm Gim Matunginadi Khonsa Khul Belesta Taksana Pidi Ishingasi Ising piriba lambi asima koina kaktat loiraba matung tension am oina rakna khibene buwa phampanbaga loidana haribi imbus asigi manungda miwai belezer ama tamthina sokpagi video footage amasu social media da viral oirakli Imphal urkhul lambi tawkhai duna thadat lamli haba report ki makhada kokitaba maphamgi total shutdown gi update amasu tentakna thamsagi Koki sing irai numita National Highway 202 Imphal urkhul lambi the security force na Ngashi laga purakpa FCI gi siang purakpa trakta attack toraktuna driver hard krapa tungda urkhul district ki litan police station gi manungsan ba Sangkai Koki kunda irai amasung thangjagi lona ba hingda excavator sizinaraga lambi tawkhai rambadagi Imphal amasung urkhul lambi phaunadri Pawgi likun sing na phongdokpagi matung ina di lambi tawkhai rambadu hauzik koki sing na sathariba koki taba mafam singda sathaba total shutdown gi saru ama oina urkhul tangai phadaba polam sing pusin ba thingnaba lokholakpa oigani hainasu panari bani koki sing na satharakpa khongthang asi mapu oina lambi asida security force na ngak shelaga gari sing pusilakpa du thingnaba lokholakpani haina pawgi likun sing na su pawdamli lambi tawkhai rambadu security forces sing na mauksa gumna routine petrol chatpa matamda khanglakibani lambi tawkhai rambigi thaudo adugi pawsing social media da lamai gumna sandorakibani National Highway the security force na khurak hang da ngak sienduna leidingai sirasida karam tauna aduk sawa khongbalama National Highway da tawkhai with the central force na karam tauna khangauda bano hangnarakli lambi tawkhai rambagi paw phangbadigi officials sing security gi miyoi sing mafam du satuna yengsilore Oiriba piba masida Manipur laingana thaudo odu sena besingi mathakta karigi thabak lokhatana yengduna leibano haina mekai kyadigi wahang sing hangrakli saliba sayesigi horak sarukta urkhul district ki litan police na konba mafam singda koki amadi naga singi marakta mukna raktuna yumai thaba madi mihat mipun yauna thawong sing furup ani gi marakta sathanaktuna haujik ka hena kanchilaktuna koki taba mafam singda total shutdown gi khongjing sathabaga loinana naga taba mafam singdana inter district
इकोनॉमिक ब्लॉकेट की खोंजंग साथरिबनी नागासिंगना फजिंदुना थमखिबा कुकी तरागा मरी अमदी कुकीसिंगना फाखिबदगी मफम खंगद्रिबा नागा तरुक थादोरनबा डिमांडसिंगदा खोंजंगसिंग असि साथरकपनि हाइरि कुकी एनपी मणिपुर हाई कुकी जौ फ्रुपना मतम सांगना अवाबा मायोकनरबसु खांग याबा खांगदुना लाखली लाइंगाना मसिदा मापुंग फाबा थबकसिंग लखलकनी हाइबगी थाजबा फोंदोखी अथॉरिटी सिंग अकनम सेक्शन वा थमनदुना कुकी एनपी मणिपुर हाई करिगुंबा लेंगा की मेकेटी डिमांड असिदा थौसादबा मतम थेंग थनबा होटनरबा नत्रगना थबा अमता लखलक्तबा तारबदि हेना कनबा डेमोक्रेटिक ओइबा खोंजंग सिंग अमसु शटडाउन मखा तारखनी हैनसु पाउसना मखा ताना फोंदोरखी Oh, मैम से खोटांग आइना रांग नाम हुंजिन जगह दुने थेलमीबा जगह ना चंदन पोखरी के नाम खोंगी दुदा सुजामपुर के खोटांग आइना रांग नाम हुंजिन जगह तो सुजामपुर डिस्ट्रिक्ट अदोगा ताइना बना अखोई बिष्णुपुर डिस्ट्रिक्ट का चंदन पोखरी के ताइना बा कम सोन है तो अदोगी खोटांग आइना पोलेला हकिन जुम चंगन जगह तो असी सिंग असीदन असीदन लाइसी Hongin Tangying na sila de. Asing asida. Asona hongin ba daba. Sona hongin ba ba. Kuki na. Meetei na sang ba daba. Priyas nit biology na satra masum satri singi oiba nungaire pa pausel puduno laksari NTA nit UG 2027 NTA nit UG foundation course ki oiba admission form thajari lakli bazun ki tang ama english ngani ga kun ga taruk ki class haujaragani hari basing sida khena khena ba timing da nit biology foundation class 11 foundation class 12 ki class tawjagani nit biology tak pa sahi tara hen experience lairaba biotechnology MU life science MU department singda former guest faculty oiramlava well experienced faculty singna takpi tambiga duri hena nungai diba paw mana satri singi oiba residential hostel facility sulejagani IDP singi free classes yauna special feature kaya mas phangbigani haujima contact tawiro akhoi contact number di 7005534385 natragana 7005376151 akhoi gi address na kaisampat kaisam laikai ni Afghan refugee puba truck khongbana tasin madam yoi kungani thoi sikre kuntra ga taruk sokri Afghan gi refugee puba truck ama driver aduna uirubadagi khongbana thaudabada accident thoktuna miyoi kungani thoi sikre hari yamlo nariba Pakistan gi Afghan refugees sing puduna lakpa truck adu ngarang isdan Afghan gi highway da khongbana tasin badagi mathak makha onduna miyoi kungani thoi sikhe masu kuntra ga taruna aso opana khibani laikhidraba masu aso opanang labasing adu ayamana nupi amasu angang singni haina Afghan officials na phongdokri laibak thiba thaudo do Afghan gi konung Kabul ga samnariba Lagaman province thokibani haina provincial governor gi wangang loi Abdul Malik ina phongdokri wangna makha dana don hai laikhidraba miyoi kungani thoi gi manungda angang tara amadi nupi manga yakhi aso apanang laba miyoi sing adu Nangarhar provincial laiba hospital amada pukhatuna laying sa thari hari public health ki provincial